Jiribam ki 50-bedded hospital ki Awatpa shing asi athubada menshillu haiba demanda District Hospital Monitoring Committee Jiribam amadi tonganba CSO shingna Jiribam da Koukhiba pung kunmari ki general strike adu leingak na demand khara thabak ta onthorakpadagi Matam Kharagi Oina Komthokle haina District Hospital Monitoring Committee ki member Phanjaobam Manteshori na phongdorakli Jiribam da leiba Zempal ki office ta pangthokpa pau ki mifam amada wafam asi phongdokladuna mahakna makhata na hai Jiribam da leriba 50-bedded hospital asiki matik jaba CMO amasung Dr. Singh thabiraku haiba demand sing adu leingak na tha asigi tara tareta thokiba order amana khara makai di fangba ngamhale adum oinamak miyam na taliba demand sing asi mapung fana fangbadi oidri miyam gi demand sing asigi manungda khara makai fanghalabanina Jiribam da kauramba pung kunmari ki general strike adu numit tarani komthokle hariba numit tarani asida Awatpa demand sing adu thabak to onthoraktaga thoklabadi thangnaba numitagi National Highway 37 da economic blockade chatharagani hainisu mahakna makhatana phongdokhi hariba implement taunaba aikogi graduate haibadi qualify oiba grade suba semo se koi sida leite hanadagi so koina tanduna lai district hospital oirabanina se DMS ki manung mathak mahutta MS oina so amala agani hariba post ani se koi gi Jiribam sida leite akoi leitabana maram oiraga aikoina nungai jadribadi hariba order si matam jani implement toba ngamdra aramaduna hariba CMO qualified grade suba CMO aduga MS medical superintendent ama yamna thubagi matam manunda amasida Jiribam thabiro haibasi aikogi hojiji oiba demand koi ahanbagi demand bibirabagi damakta di aikoi haraujai welcome tawai loina masigi damakta aikoi ngarang numidangdagi se general strike tawani haina lepambadu adu phongjang jai kai handokjare matam kharagi oina handokjare